अहानबद मरोइब पाउ मिकोक थीबगी थबक्ता सनामही बु तोखाइबा लाइनिंग अमा ओइना मसक खंगनबा राज्य सभा के एमपी निंगथौ सनाजाउबा लैसेमना पार्लियामेंट पुखतख्रे अमुकोना लुप मंगागा पुन सिंदुना दिसंबर की तांग तरादा इंटरनेशनल ह्यूमन राइट्स डे थौरम मफम मंगादा पांगथोकनबा सेम साबा लोइख्रे अमदी नेशनल गेम्सटा गोल्ड मेडल लौरख्रबा सानारोई सिंह थबक पीगनी हाइना थाजबा पीखिबा थबक ओइना ओंथोरक्तबदगी मखोइना लौरक्पा मेडल सिंह हंदोकचरगे हाइना डायरेक्टोरेट ऑफ यूथ अफेयर्स एंड स्पोर्ट्स के ऑफिसटा थोंजिनख्रे खुरुमजरी आईसीबी के मणिपुरी पाउ मियेंग ताब्रिब सिंहबु तराम नोकचरी पाउ संदोंगना पिजरी हौजिक साथरिबा पार्लियामेंट मिफम गिंगसी राज्य सभा निंगथौ लैसेंबा सना जाउबना स्पेशल मोशन ओइना सनामही लाइनिंगबु मिकोक थीबगी थबक्ता सेपरेट कोर्ट अमा हापतुना रिकॉग्नाइज तौनबा हाउस के पुकनिंग चिंगसिनखे निंगथौ लैसेंबा सना जाउबना राज्य सभा की पुकनिंग चिंगसिलदुना महाकना हाई मिकोक थीबगी थबक्ता सनामही बु तोखाइबा लाइनिंग मखल अमा ओइना सखंगनबा मणिपुर लेजिस्लेटिव असेंबलीना कुमजा लिसिंग अनि कुनिथोय के ऑगस्ट मंगादा अमत ओइना वारेप लौदुना रजिस्ट्रार जनरल अमसुंग सेंसस कमिश्नर ऑफ इंडिया दा तक्सिनबा लैख्रे वाफम असे स्टेट के इलेक्टेड रिप्रेजेंटेटिव सिंग ओइबा वारेप खक्ता नतना मैतै कम्युनिटी की ओइबा मतम कयागी ममांगदगी अपाम्बनी मैतै कम्युनिटी ना निंगसिंग बथोक्ट्रबा मतमदगी सनामही बु युमथोंग खुदिंगदा लातुना लाखली मिकोक थीबगी थबक्ता सनामही बु तोखाइबा लाइनिंग अमोइना सखंगनबा स्कॉलर्स सिंग सिविल सोसाइटी ऑर्गेनाइजेशन सिंग कम्युनिटी लीडर्स सिंग लोइनना लाइनिंग थौ सनामही टेंपल बोर्ड अमसुंग उट्रा संगलेन सना कोनुंगी माइकैदगी तक्सिंदुना लाक्लबसु मिकोक थीबगी थबक्ता सनामही गी तोखाइबा कोटमा हापतबना सनामही लाइनिंग चच्चरिब सिंगी लाइनिंग मसक ओनते हले निंगथौ लैसेंबा सना जाउबना मखा तारदुना सनामही बु तोखाइबा लाइनिंग अमा ओइना सखंगबना डेमोग्राफिक की चपचाबा मसक खंगबदा नतना कल्चरल हेरिटेज ngak senba amadi constitution apiriba religious freedom amasung identity su kaihandaba ngamgani maramasina central government na sanamahi bu mikok thibada tokhaiba lining ama oina sakangnaba census authority da mayek sengna pautak pibiu haina su house ki pukning singsinki. The Manipur Legislative Assembly, through an unanimous resolution adopted on 5 August 2022, had urged the Registrar General and the Census Commissioner of India to include Sanamahi as a separate religious category. The resolution reflects not only the collective voice of states' elected representatives, but also the long-standing sentiments of the Meitei community, for whom Sanamahi is an indigenous and ancient faith with unique religious practice, rituals, and the cultural heritage. Despite repeated appeals from scholars, civil society organizations, community leaders, and religious boards or authority like Langtong Sanamahi Temple Board and Utra Sanglen Sanakonung, etc., the absence of an independent enumeration court for Sanamahi has led to misrepresentation and a dilution of the religious identity of its followers. Thousands of individuals continue to identify with Sanamahi in practice, yet have no appropriate category to record their faith in the census schedule. Recognizing Sanamahi as a distinct religion would ensure accurate demographic representation, safeguard cultural heritage, and uphold the constitutional principles of religious freedom and identity. So I urge upon the government to include Sanamahi as a separate religion in the census of India and issue a clear directives to the census authorities accordingly. Thank you. अमुकोगा चटमिनरी बल्लुप मंगा अमववा कोर एमएसए पोइरे लेमरोल मेरा पाइबी अपुनबा मणिपुर अमदी अमुकोना सिंधुना चटलिबा दिसंबर की तांग तरादा पांगथोक नगदौरिबा इंटरनेशनल ह्यूमन राइट्स डे की थौरम मफम मंगादा पांगथोकनबा सेम साबा लोइरे थौरम असि ममांग चही की दिसंबर तांग तरा इंटरनेशनल ह्यूमन राइट्स डे का मरी लेनना मियाम गे चौबा पीस रैली अमा मणिपुर मथत पयारोय सेल्फ डिटर्मिनेशन इज आवर बर्थ राइट अफस्पा 1958 लौथोउ टेरोरिस्ट सिंगना
ꯑꯣꯏꯅ ꯃꯤ ꯍꯥꯠꯄ ꯂꯦꯞꯄꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯃꯔꯤ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯆꯍꯤꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯒꯗꯧꯔꯤꯕ ꯂꯨꯞ ꯃꯉꯥꯒꯤ ꯀꯣꯟꯚꯦꯅꯔ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯟꯖꯣꯏ ꯁꯣꯔꯣꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯀꯣꯒꯤ ꯑꯣꯐꯤꯁ ꯂꯨꯞ ꯃꯉꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯟꯖꯣꯏ ꯁꯣꯔꯣꯈꯥꯏꯕꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯃꯐꯝ ꯃꯉꯥ ꯊꯥꯎ ꯒ꯭ꯔꯥꯎꯟ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯦꯟꯖꯣꯔ ꯌꯨꯅꯤꯇꯤ ꯄꯥꯔꯛ ꯈꯥꯡꯉꯕꯣꯛ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯀꯥꯗꯃꯤ ꯁꯦꯛꯃꯥꯏꯖꯤꯟ ꯈꯨꯅꯧ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯖꯤꯔꯤꯕꯥꯝꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒ ꯈꯟꯅ ꯅꯩꯅꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ IDPꯁꯤꯡꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯣꯛꯍꯜꯂꯕ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯆꯠꯊꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯊꯣꯛꯍꯟꯅꯕ ꯃꯇꯝ ꯁꯥꯡꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯈꯤ꯫ India government makoina democratically democracy ne hargadi aikoi Manipuri amdi north east ase makoina people sing ase makoin fundamental right kyam pangalige adu amuko na amadi ma samina konguna masing thingam da hadak aduma 1997 dagi hona aikoi United Nations da koi chi kyam thadana asing mulaiba ase aikoi ning tambal aikoi marum marum leijaba yai leijage ana hai mardi madugum sign agreement da government India sign to yori bane marum aduna ngasi di ai bilan sujale marum singa sida aikoi khunai asibu strongly namdaba yaninde maramdi ani subal lal lebedagi di 1945 tagi di United Nations lingatkre United Nations lingabatagi di 1948 tagi 10 December tagi di International Human Rights Day ase chanaba haukhrabanina aikoi Manipur da so International Human Rights Day 10 December ase aikoi pak chana pangthok chagani ahaibe se wafam je khara thamjari कोरगी प्रेसिडेंट फुलिंद्रो कोनसमना यूनाइटेड नेशंस के जनरल असेंबली ना 1948 मालेम की लेबाक मियामदा दिसंबर की तांग तरादा यूनिवर्सल डिक्लेरेशन ऑफ ह्यूमन राइट्स हाइबसे एडॉप्ट तौखे आर्टिकल कुंट्रा याउबा डिक्लेरेशन असदा सिविल पॉलिटिकल इकोनॉमिक सोशल एंड कल्चरल राइट्स याउना पिरिबसिंग ngasidi democracy chatpa lebakni haina chauthokchariba India gi constitution singdasu mapung fana yauri adubu Manipur dati afaspa 1958 thamlak padagi na ngasi fauba kanglup ki irang ngasi fauba rights mayam ase amata fanghandana thambiriba asida asigumba International Human Rights Day thoram ase pangthoktuna punna khana naina hobagi pandamda thoram ase pangthokadoribani haike ishani shabu defense togani ishari shabu ngaksagani ishagi labor nation bu ngakchani aina chongtorpo naru gyamasu tongan tongan affair mayam salaga tongan tongan be church mayam torga ngasi phajalaga ngasi yamna sathi bomongda terrorist ni haida church mayam togdna mi fa mayam tog torko se very unfortunate masi strongly koi lup mangana so koi condemn togdun lai ngasi so koi tawri maram aduna singma mayam sing asina koi phangom thokpo koi fundamental right natraga mi bagi magi right mayam si phangom maram lai koi madugi celebration togme mokta as a magi labor form thokpo mayam phangdu ngta koi protest torga public meeting ma togulu na koi phangom thokpo koi fundamental rights mayam ba natraga koi right to right speaker ki mayam so far koi like right to movement hoigera right to expression hoigera natraga koi right to life hoigera smai to mayam like chungma mayam sing se sing koi pangthok samani Lisingani kunithoida Gujarat na yumbu oiduna pangthokiba kuntra taruk suba national games amadi lisingani kulhumdoida Goa na yumbu oiduna pangthokiba kuntra taret suba national games ta gold medal lawrakraba sanaroi sing lenga ki maikaidagi thabak pigani haina thajaba kayarak pikrabasu thabak oina onthoraktabadagi makoi na lawrakpa medal sing adu handok charage haina Kumal lampakta laiba Directorate of Affairs and Sports ki office ta thomjin kre ngasigi khongjang adu da yauba sanaroi mari mangaga Youth Affairs and Sports Director Mayengbam Vetoga unaduna wari sanaraba matung sanaroi singi apamba du thabakta onthoknaba lengaki maikaidagi hotnari haina thajaba pirakpadagi sanaroi singna masa gi medal sing adu handokhidre director na sanaroi singda fongdokhibada lengaki thabak lobada meritorious sports person singi 5% reservation leribasi gold medal fanglakpa sanaroi khak natana Asia amadi international sanaba chatluraba sanaroi sing suni national games ta gold medal lawraklaba sanaroi sing
ase makha tana sanabada khudong chanaba masa masaga chanaba lenga ki thabak amamam piba haiba lenga ki fireb adu hongba leite department amada pulaf hapa yadabanina karam ba department ta thabak hangli haiba thidokpa player amadana thabak chauna amadana pikna piba yadabana matam khara ngaithok ngaisin tawuni haikhe Mamang the Lorma Kivin in the Lorma, the Chana Hapuni heaven. When Hapu Karam post Hapu Katupaneva. Katupuzi are later which the recruitment of Homatam that 5% was group C and D posted that 5% we post a recruitment the sports person, others who made the sports person that reserved to have the 5% is when a local Homatam posted totally totally different varieties of post level. Among Manadana at the level of Manadana Pius Yadavina. Manaba level Tibu can that post Sunadre. As I give 5% is up to the just over the normal recruitment procedure, special recruitment or during the Adum. USA International sponsor Toduna People Development Society na Mapugi Achikpa Thangta Lekolamadi Baruni Youth Development Organization Kapuna Kutsamnaraga Ngarang Dagi Nongpok Sanjambam Kam Pongput Lampakta Chatharakpa UV Lakpit Championship Ngasiloshin Kre Puna Team Nepal na Sarukyaduna Chathakiba Champion Aduda SKDC Nongpok Sanjanbam Amadi Hainopok Tifna Final Sanabada SKDC na winner oiki Ngasiloshin Magi Thoramaduda Wangkai SC MLA Thangzam Arun Kumar Lamlai SC MLA KH Ibomcha Amadi USA International gi Regional Manager Saikat Naskar Namaru Oiba Mioi Oina Sarukyaki Thoranga Mari Lainana MLA Arun Kumar na Aikoi Gilamdamasi Baipuna Makal Kyage Indigenous Camp Thambiramba Lebakama Ojarabasu Hairiba Masana Singh Ase Olympic Indiana Masak Kangbidaba Amadi Tungi Scope Uraktabana Nongmanomagi Masana Singh Ase Mangsilakli Karigumba Asigum ba yamna maru oiba puariga sagonaba masana sing ase aikoi na manghan ki batarabadi elhumi aikoi su mangkiroi hainingai leite haike Aikoi pai puna thambiramba Indigenous games jisum aikoi yellowi digile first games jisum hanjara puni masi popularity se adugu masi mang ibataraba masi tasengna aikoi na manghan ibatara gadi aikoi pai puna thambiramba jatuba aikoi sigumba yam maru ena kallaga tamgado games sin manghan ibatara gadi aikoi sa sumanga puri adu muchingnaba lai Amaromda Thoramaduda Sarukyakiba MLA Ibomchana Malemda Aikoi SC Karamba Furup no Haiba Saktakpa Matamda Aikoigi culture loan Mayek Ipa Ipuga Sagon Naraba Indigenous Masanana Taklibani Adubu Matamgi Matung Inna Ipa Ipuna Thambiramba Ubi Lakpina Chingba Masana Singase Mangsilakpagum Tauraklingai Chairakasida Ngarang Dagi Hauduna Pangthokliba Championship Asina Karada Oirabasu Kanbangangani Haibagi Tajabale Haike Matamgi awun bagi matungina matam si olak bagi matungina si masing si matang olak tera apa pijat rakya bagi kari jagi ipai pusing na torong bagai jamu mayam tu loy na torok tera koi anu masing dan lusin lak bagi anu gumba tangkap amane musisi Bisnupur District ki Kumbi Kendra gi manung chanba wangu sanan khongda leriba lamdamadu gi mahiroi singi amata ngairiba mahitam phamsang oiriba Punjabati Government Aided High School asige miyamna Yadaba School Management Committee gi marakta hauzik sayet nabal leriba si tokpiduna anoba committee ma semlaga school ase mutkidana ba amadi mahiroi singbo wakhal tana mahimasing tambada ayetpa pidana ba school ase hingna bohona bada miyam punna honamina si hanan laikai marigi club amasung mairapai bisingi Maikai dagi Fongdorakli. Wafama Singasi Wangu Sandan Kongta Laiba Ivuda Wangbral Community Hall da Club Mari Mairapai Bising Amasung Desam Mayai Loisangi Maru Oiba Tome Sing Yauna Miamgi Mifama Pangtok Laba Matung Media Fongdokibani. Mifamaduda Sarukyakiba Wangu Sandan Kongdagi Asem Priyo Kumarna Punjabati Government Aided High School gi School Management Committee gi Matangda Jayet Nabakara Laibadagi Mutkiba Yana Lairibasi Kannaba Mifamasi Pangtokpani School Authority na Miyam na Hajariba Hanagi
dissolve tawraga anauba ama semlo hairiba asida sangsinbiu lesing ani kuntaru ke session da angang sing asibo mahima sing ningthina tamba fangnana hotnabiu aduna school asibo mutkigadaba school asibu kanduna tungda haurakliba naha kaya sigidamak khallaga manipur da leibiriba mahiroi lup sing nasu akanba mityeng changbi baga loinana anauba SMC ama semada mateng pangbiu haike अखोई लाइकाई की कमिटी में सेमगा स्कूल जी हिंगनबगीदमक्तदा अखोई गवर्नमेंट की साइड की फैसिलिटी फंगद्रगसु खुंगंगी मियोय इमुंग खुदिंगमंग लुपा चाम चामा थागी खाइनरगा मतिक चाबा ओजा अखोई की नोटिस तौरगा कौरगा पिंजपति स्कूल जे अमतंग हिंकत मिनजी हाबी वारेपसु अखोई ngarang लौजगरे सिमी अमगी पीबा याबा कर्मचारी मिंग पीबा याबा अदु खुसुमंदु पीरगा अखोई ओजा जी नेक्चरगा छात्रगी पुंसी जे अखोई कंजे हाबी वारेपसु अखोई छनंगम प्रजाने लेपजरबन Mifamaduda Sarukyaki Desam Headquarter ki Secretary Education Oinam Romesh na handak October tang tara tarukta Jet EO na SMC ama dissolve tawri haiduna thokiba order ama tha ama helba fawda school authority da yawramdaba laibak thibani school ase da chayet naba kaya ladiba se department ki authority singna mabukjal sengdabadagi thokhan bani chayet nariba se athuba matamda commissioner director na mithiang changduna athuba matamda loishingadabani haike बिष्णुपुर डिस्ट्रिक्ट की जेडईओ ना नुमित तरानी फाव फारोइदबा कमिटी में सेमबदा असुक यामना मतम लौरिबगी मरमजिना करिगिनो अदुगा असुक यामना चायेतनाबा चममनाहनाबा थोलिबगी मरमजिना करिगिनो हाइबसे मसी वाखन अमुत खनबिउ जेडईओ ओइबदा मतिक चारोइदबा लेरगदी इसागी फमदगी मसी इसाना खंगना तोकपना फै हाइबसे मसी देसांगी माइकेदगी मसी मथमनिंगे मसीगी स्कूल सिगी चायेतनारिबा चममनबा मयामसे अथुब मतमदा मसी की कंसर्न जेडईओ AIDI लेरिबा डायरेक्टर कमिश्नर सिंगना मसी अमुतंग पुंगलिंग चिंचिलकांदा अथुब मतमदा मसीगी सायेतनाबसे लोइसिनगदबनी Manipur da border fencing khabada thingkiba laite demarcation tawrga Manipur gi lam manghandana border fencing khabiu haikibani haina icham gi hanaki president nongthombam Rajendra na haidi border fencing khaba lepkibada mahak masa gi ming puthoktuna political gi khudong chaba launa bahot nei haibagi matang danga se Manipur press club ta pangthokpa pamising unabada Rajendra na hai icham na luchingduna border fencing khariba yengsinba chatkiba du miyamda paudam nabane Indo Myanmar border da ladiba khul singi hatman amadi chip sing yauna Committee on Protection of Lane in Border Fencing CPLBF Manipur semduna hiramasi gi matang da yengsin binaba Manipur gi CM da lising ani tara humdoi da memorandum pisin ki cabinet na matamadu gi principal secretary Home Suresh Babu na luchingduna hiramasi gi matang da thijinaba high power committee semduna chingi organization sing yauna More Senapati Ukhrol na chingba tongan tongan ba mafam sing da mifam pangthokpaga loinana border fencing yengsin bachat ke governor dasu memorandum pisinduna hiramasigi matang da thabak paikhat pinaba haijakibani matam sangna Manipur gi thabak thauram singda sarukyaduna lakliba mangonda haukiba matam khara sida mahakpu maral laiba amagum political party amadi atai miyoi singna social media amadi press ta mahaki maming pusinduna toina paliba asi mahakpulan uhanna ba hotnabani makhata na tawbiganu haike High level power committee की convener सुरेश बाबू सिना अकोई दे ताकि विषय करियाने ताकि ये कांदा high level fencing से border fencing नट्टे security fencing नहीं ये न ताकि उन्हें अकोई दे अधूलगी नि पोरा मायूल में लाखिसी थाम की मनुंग दे अकोई की असेंग बा boundary तो खंगन बिरो सिदी security fencing कोई भी ना अकोई की लम्बया में मांगम मनी अधूना अकोई की लम्बो खंगन बिरगा असेंग में fencing तो खाबी हो हाई की भी खक्ते नहीं है बा committee सिना हाई की बिसु अधूका boy ना तुम पल्लगा ले बिसे करीनो अगर मीम की लाइफू मीम की पुंसी पुंग हाले तना कक तौरगा नुखै की पोलकेन माइने लौना बोहना बदा सुम पुथोपिगनु अदुना आइना लोइसलकपदा नोइ मैतै हाना थुइबियो बीजेपी टॉपिक हो सीपीआई टॉपिक हो कांग्रेस टॉपिक हो पॉलिटिकल पार्टी लोइने टॉपिक हो लांजे लोइसनबने नोइ मैतै थुइबियो Impal to Guwahati flight katungman tahanaba amadi flight masing hengatnaba Khurai Kendra ki MLA Susindrana India lenga ke Minister of Aviation ki Secretary Samir Kumar Sinha da taksin kraba matungda Ministry na Impal to Guwahati flight ki mamal lupali sing taretagi helandanaba amadi Guwahati amadi Kolkata gi flight amamam hengat hanaba thabak paikat lakhibabu Khurai Kendra ki MLA L Susindrana Ministry of Aviation ki Secretary Samir Kumar Sinha da apen ba phongdokpagi warol thakre hairi
Universal Caring Mission Unicam gi Silver Jubilee Celebration ga mari lainana Moirang Kampuda laiba Chanura Laikol Children Home gi M Sila Devi Integrated Digital Library amangasi haunabi matungina Jam University gi Vice Chancellor Professor W Chan Babuna hangdokre Thauramadu Indira Gandhi Tribal University gi Director Dr NJ Nganglingnam Journal Education Officer Wanggoy Arambam Anil Kumar amadi Unicam gi President S Nandona Mithunglen Singh oike Thauramga mari lainana Hiroi Singinat Goiba Jagoi Isai Su Pangthokpaga Loinana Manipur gi Ching amadi tamdagi lakpa miyo singna sarukyaki DM University ki BCW Chan Babuna Lisingani Kunda India Lengak na Haudokhiba National Education Policy Lisingani Kun asina Ningchina Manipurda implement tawrabadi Mairoi Singda kanaba kaya pibangamgani Hauziki matamda University amadi Educational Institution singasi Lairik hak tamba yadaba matam oire Malemgi atopa leba ki college amadi University ki Mahiroi Sing Masing tamna masana masabu thabak pijatuna masing tambada changba sanfam singda chauna mating oiri Manipur su Mahiroi singna mahai tamna isagi skill develop tauna ba kanna hotnaba matam yaure hauziki matamdadi mahai khak tambana yaraktre isagi skill lehanba mathau tare Unicam gi makhada laiba children home asidagi puthorakpa Mahiroi singna class 12 loiraba matungda dana manjuri university da tamba matamda tuition fee yaudana university asida tamna bagi policy ama lakadoriba Senate Board of Management amadi Academic Council gi mifamda putoktuna kanaragani haiki University canteen je koi outsource taw kana mapan dagi kai to gi mi na phaman ga dori no university canteen se university sa na ran taw khanda university sa na phamma taw education institution sida sigi skill development gi sibu gi concept si integrate taw na bohona bata laiba khagi state ki laiba officer mayam minister mayam honorable MLA mayam laiba mayam si asigi idea se moi khang ta bana asi khang draga di aikoina skill enhancement concept aikoina university implement tawni na khali bose masida dum resistance tho lairana Universal Caring Mission ge Secretary LC Samarendrana Universal Caring Mission na Manipur gi tongan ba mafamda matam kya gi mamangdagi project Nepal paikhatuna lakle Manipur da children home yangkhaimuk leiriba sigi manungda ngasi Janura Laikol Children Home da M Sila Devi Integrated Digital Library hangdokliba sina Children Home da hangdokpa Digital Library hanbane Children Home aseda leiriba angang singasi National Education Policy lising ani kunasi mai pak na bagi damak mai masing khak tambibada natana khutsa haibagi thabak layekpa amadi matam gi mahai marung amadi mana masing thabagi thabak su matam kya gi mamangdagi chathaduna lakli makhatana su Mahiroi Singh asida tongan bahiramda takpi tambibagi thabak chathagani haiki angang sing asigi 12 wara matungda akhoi karonba lambi da chatlaga orphan sigi akhoi gi level jabum leitraga su magi skill gi maikai education maikai karonda chatchi ke aina nanamunju university Vice Chancellor Masana state ki level da angang sing se life tamba phangna ba khudong chapa je free of cost admission yauduna masimak bahon ba khudong chap da khana gani na masimak nyang thambiram ba se masimak khwai de nungai bu numi oire Apaba khunai ama semba amadi tinjang kaijang daba khunai ama ohenbada asa singna lauriba thodang aikhoi khudingmakna khangmina baga loinana health department singna su asa singbu pungning thogat piduna mangjal thaba lamdam ama oina bahotnabada mateng pangmina se haina DC Bisnupur puja elangbam nangasi District Health Society Bisnupur na sinduna district level asa convention kiamba ningsing sanglen Bisnupur da pangthokpa thoramda haikre thoramadu da mathau da pukning changba asa workers singda certificate piba amadi matam sangna asa oiraklaba ahal singda su achamba khudol piduna pukning su thogatki DC Bisnupur puja elangbam na makhatana haikibada khunai ama chaukhatpa amadi hiram khuding makta mangjul thaba haibasi khunai aduda punna hingminariba aikhoi khuding mak amana amagi mateng pangnaduna awat pa leitraba matamda oiba ngamgani asa singna lauriba thodang asi aikhoina panbada loiba nairoi hiram khuding makta makhoina lauriba thodang asina makhoi bu aikhoina masak khangbiduna makhoi bu kai khumna botse haike Miron bisingi moigi chaga bathakadaba aduki checkup chatkadaba sumbase khoigi asa singna su phasana hena section biraga akoi Manipur se health wise in terms of infant mortality aduka sumbase di yamna low oibaneba haddi khoigi asa singna phasana thabak to biri haibagi masak takpane na su khanjai
coordinate tawraga akoigi asha singna phasana mapung hena phahanbiyu aduga amukhena chawkhatnaba healthy oiba society ma lamdam mama pinaba na mayam punna honaminasi CMO Bisnupur Dr. Laisram Rai Chandrana haukiba chahi kayagi mamangdagi Bisnupur district ase Manipur gi oina khwaidagi faba district singi manungda chanduna lakliba ase asa singna lauriba thodang singsu asinani asa sing ase councillor ne caretaker ne mobilizer ne amadi miyamgi luchingba oiduna lakpana ngasidi Bisnupur district khakta natana lamdam asibusu awangba thakta pukhatliba singi manungdasu amani haina makhata ke no na district level ga work torkanda DNO MOSAS atul batata CMO apoi na state level da apoi je assembly se best performer one of the 1 taba 2 taba 3 taba ramak on na taju all in each and every department da apoi se leading name ado sikadu geda noigi mateng rasutta noina torbe miyam do apoi staff miyam pulap punjal laga noigi mateng miyam na apoi je sigi level se apoi bise yawai ne 3/66 Battalion CRPF Taubalna Civic Action Program gi manung chana Rice Research Station Khangabok amadi Lamding High Secondary School da leiriba IDP singda masagi sentok leina bopolam kaya yenthokre thoramaduda dishi Taubal hana kamaina IDP singasi masagi mayumda masagi lamda leiba ngamdana yamna wana leirakpa chahi ahum fazilakadawre makhoi gi awaba ubiduna ngasi CRPF na Civic Action Program gi makhada masagi sentok lambi leina na bohotna bada mechun kaya PBba se yamna nungaiba fawi makhata nasu IDP singi damakta chawkhat thaurangi thabak tawbirakani haibagi thajaba lei haike second in command Suresh Kumar Yadav na CRPF asi lebaki security amadi peace khakki leiba nate miyamgi damakta chawkhat thaurangi damakta su thabak tawri IDP singi sentok lambi leina ba amadi maromdom hingjaba ngamna bagi pandamda ngasi gi polam singasi pibani haike thawramaduda manual sewing machine manga agarbati making machine ani aduga candle making machine ani IDP singda yenthoke Imphal East ke khara somda laiba ibudau chingsang lakpa khuvamda phawaibi safong lakpadagi thangmai banda laiba atingkok maru sidabagi ipana luchingduna loipot kakre nauna phawaibi safong lakpaga mari leinana ibudau chingsang lakpagi laipu laitonjam mani mitaina khubamase chahi kuntra gi mamangdagi iratuna lakpani chingsang lakpa ibudaudi miyamda mathi phongba pamdabana matam sangna lotuna takpani Leivakna awaba tarabada safung daba yadaba matam yorakpadagi safung lakle ibudawna safung lakpaga loinana moirang apokpaga ima fawoi bigasu nauna safung lakpani haina thamki phawoi bi safung lakpada loipot kaba lakhiba atingkok maru sidabagi ipana phongdokhibada haurak libana ha singna inat lining da thawai yauna jangsin ba haurakpa si afaba khungthangni inat lining yokhatnaba mi gi lining hunduna ngangbagi mahutta aikhoigi aruba laifam sing masak khangna ba hotnaba fai ngasi phawai bi safong lakpadagi loipot kaba laklibasi leibakasi achoba salan ama lakadaba leiribana lamdamasi chahong ngahong naba thoniba lakpani haiki Mahiroi singna school chatkhraga school da changdabida class leithokuna lamjau sorokta chatpada natana lamhang tumhang singda su leithokpa yauriba sing adu khudaktagi lepkadabani karigumba Federal Students Organization kanglaipak fesok na hairiba sida Mahiroi singna thawai wawoi daba utuna sum makha chathaduna tauragadi masida thoklakpa afafatabagi pumnamak Mahiroi masa masana amadi makhoigi mama mapa oiba singna pugadabani amadi school authorities singna su Mahiroi singi attendance sang naina check biduna mama mapa oiba singda inform tawiu loina na Mahiroi singna school lakpa matamda mobile phone amadi gari sud chahi sudana gari macha puduna lakliba Mahiroi sing adu school authority amadi mama mapa oiba singna khudaktagi thingadabani hairi hauzik pawgi marathana tin break amatang lominase honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakdaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule tada Yeme makigano alaba thammo sigi yamse next time dina checksin na laksilaga thamkhabanine dadarang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापसनदुगम मसिगी युमसिबु असोय नान पोकदबदगी एक्सटेक डीएमटी ना नापसेली एक्सटेक डीएमटी जोर हाबदी नाटोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकनतिना मतमदा मपामदल अमुक हेना हेंगलले एक्सटेक डीएमटी स्ट्रेंथ इज इन द ट्री मतमगी नुंगसित नुंसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Break itungda taramnok chari makhata pau pizari ngasisu Thobal district Thobal Pace ki manung chanba Asian Highway 102 Babu Bazar da alto car amana thombada chahiyum fusurba mi ama lekidre hari laibak thiba tawdok adu ngasi numidang pung 8 rom tarakpada thokibani hari lekidraba nupa adu kiam wang mataba lampak manaktage soibam keso apokpa es pokunjaw kawi hari Imphal East District ke manung chanalaiba Moirangpurel mayai lekai da laiba Moirangpurel Youth Club amadi AGC Manipur State ka khutsamnaduna LPG gas consumer singna chakthong gas matau karamna sizinagada ge amadi khudong thigadabadagi matau karamna cheksin thorang lokhatkadagi haibagi matangda awareness cum training program amangasi iwudau khamlang ba Moirangpurel mayai lekai community hall da pangthokre AGC Manipur State ke manager SIS Joy Prakash na gas haiba asi nupi oibi singida yamna maru oiba amadi khangdaba yadaba awareness ni aikoina chak thongnaba LPG asi sizinaba matamda aikoina gas asi khangjilludaba amadi khangdaba yadaba posakamani gas khangludabagi soibadagi pokhaibagi thodok asi toina thoklibani hairaduna aikoina kari tauba yabagi habadu miyamda khanganaba awareness cum training asi paksana piduna lakli miyamga loinana wakhal taminabagi thoramasi pangthokpani phongdoki State Tobacco Control Cell State Health Society NHM Manipur amadi Directorate of Health Services Manipur ani napuna sinduna nomagi oiba state level training of law enforcers on tobacco control law haibasida National Tobacco Control Program gi makhada Directorate of Family Welfare Services Manipur gi conference hall da ngasi pangthokre thawramga mari leinana Director Family Welfare Dr. N Binona luchingduna mayam puna wasak lauki Kurai ayang pali lambigi lamlong bazar dagi porompat DDK crossing forward street lamp than bagi thabak paikhat pada mateng panglakpabu youth social club cum information center Kurai ayang pali lambi da laibana nungai ba phongdorakli youth social club cum information center gi terol amana Kurai ayang pali lambigi lamlong bazar dagi porompat ke DDK crossing forward street lamp than ba sem saba loshilakle masida wangkhai kendra gi MLA Thangjam Arun Kumar na LED mateng panglakle hairi MLA Porompat crossing drainage tub from Zinduna Leramba Singbusu Lautokibadagi Mamangda Ichau Kaya Toklam ba adu thokhandana ba tabaksu paikhalamle masigidamak MLA Thangjam Arun Kumar bu Youth Social Club cum Information Center na thagat pa masung nungai ba phongdorakle hairi Haukiba November kunmapalda Moirang mayai lekai talaiba Firembam Mikoi Chanbu gari na thumlambadagi laikhitaba thodok aduda chenaba gari amadi myoy sing farabanina mesesigi matangda semkiba JC na jangsilamba khongjang handokle hari MLA TI Santi Bisnupur gi SP amadi Moirangi Osina chenaba sing fanana bahonabada laukiba thodangbu JC na thagatpa phongdorakle National Integration Operation Sat Bhavana gi makhada Indian Army gi Red Cell Division na Fubala amadi Tronglaubi gi nupi tara na saba timama National Integration Tour gi damak lamthakre Maharashtra gi Pune amadi Mumbai City da numit mapal ni chupna chatkadoriba tour adugi manungda tongan ba khunja singa unaduna cultural item kaya pangthokani entrepreneurship training amadi vocational exposure kya su tour manungda pangthokani turasi tongan ba mafam dalaiba khunja singi marakta hena Fabamari Sagatpada Mating Oinaba Pandamda Indian Army na sinbane Pune da based toba Asim Foundation na tour asige maruiba thodang lauri
Integrated Rural Development Service Organization Wangjing amasung Women's in Governance Wing Taubal Chapter Anina Nupida Chathaba Miut Minay Tingnanaba November Kunmanga dagi December Tara Faubo Chathariba campaign ki manungchana Kurai Lamlongda Miamda Wakal Tahanbagi poster campaign ma pangthokre Unite Activism to End Violence Against Women and Girls Cyber Team da Kurai Sajor Lekai Dalaiba Yumnam Chitragi Yumda Nupis Singi Oiba Focus Group Discussion Pangtoklaba Matungda Jathakiba Poster Campaign Aduga Mari Lainana Wingi Promoters Rana Bala Laistramna Manipurda Hauzik Ahal Oirabi Yauna Nubi Amadi Angang Singda Chathaba Miut Minay Kaya ama mayuk na duna lakli amaromdana hauzik digital gi wall asida nupi singda tongan ba cyber crime kaya gi wathok sing wangkhalak pa amadi masa mathanta sizabagi chang wangkhalakli asigumba kaya si urakpadagi luf anina nupi angang da chathaba miot minay lep na ba amadi muthat na ba Manipur district ahungi tongan ba khungang kunithoida campaign na si chatharakpani haiki social media da ekoi nupi singu kunai oiraga awa khamda tahanba kaya ama hujik chapkhatlapagi matungina tawriba sigumba tongan ba makhandi miwot minai maya masi ekoi malemdagi muthatkadabani loina ekoi imung manungdagi hauraga ekoi workplace aduga miam tin ba mafam ekoi education sangsamba da oraga su ekoi nupi singa tongan ba ekoi uniform set pana phawba ekoi education sanghaliba nupi singa phone na khut thaba sigumba makhan makhagi nupi singa miyot minay thengnaba si lepiu haiba campaign ni Manipur da thoki bairang asina maram oiraga awaba taraba Manipur gi tongan ba relief camp taleriba IDP sing yauna awaba taraba irecha singda alumni Dam College of Science 12 1996 amadi 1999 TDC batch na sinduna leptena mateng panglakpaki makha tarak poina ngarang kumbi awang high school relief camp te kumbi apunbagi oina comprehensive health camp and eye checkup mai pakna pangthokraba matungda kemasida mit ki anaba leiba cataract teresium amadi atopa laina kayana naraba ahal singbu numidasida yaima eye hospital da alumni gi active members singna pukhalaktuna patient tara humdoi amasung lemna fako surgery tawkre asigumba IDP singda tawbiriba mateng asigidamak IDP patients singi maikaidagi alumni Dam College of Science 12 1996 amadi 1999 TDC batch pu thagatpa phungdurakli Ward number 6 United Club Uripokna Nambul Turaldagi Nauremthongdagi Uripok Khoishnam Lekai Fawbagi Torbanda retaining wall Chanbinaba Manipur gi governor da Taksin Kre area si da toina ising ichaw mayok na badagi yumkai lambi sorok amadi miyam gi lanthom sing amang ata thokle drain gi satar yadaba sing athubada semjin bagaloinana drainage system su fagathanaba Taksin Ke Sanabagi Pawai Kuigi senior sports journalist Boyai Ningthauzamdagi lawirase Humpumapal Suba National School Games ki swimming da Manipur na gold ahum silver ani punna medal manga laure School Games Federation of India ki meng makhada mamang thagi tang kuntra dagi New Delhi da chathariba Humpumapal Suba National School Games ki swimming masana da sahi tramri makhagi meter amagi springboard ta sharuk yariba Manipur gi diver Seis Tomtinna goal ama amadi meter sambagi springboard diving da goal ama lauduna purna medal ani lauki category asida Manipur gi swimmer David Sapamna meter sambagi fly da gold medal ama amadi meter samri gi freestyle da silver medal ama lauki sahi tramri makhagi 4x200 meter gi medley rally da saruk yariba Manipur gi swimmer Bisorjel Leisang Them Y Arnon David Sapam amadi koijam athoibana silver medal ama lauduna Sathariba games asida Manipur na hojik phawbuda gold ahum silver ani purna medal manga lauduna shale ahum suba Premier League ki ngasi sanakiba match da Southern Sporting Union SSU Singjamaina aba khetri gaubu maitipa pikre Saik Babu Macha Memorial Trust ni sponsor toraga All Manipur Football Association gi meng makhada mamang thagi October tang manga tagi tim taramanga na sarug yaduna sai tagel gi artificial tap ground na sanaba hokiba ahum suba Premier League ki ngasi SSC sekta ground na sanakiba ahanba match da Southern Sporting Union SSU Singjamaina aba khetri gaubu gol amas sinoda maitipa pikibane Southern Sporting Union SSU Singjamai gi mai pakibi gol adu Robert Usamna match ki
humputarit suba minita sanki ani suba match ki sanakibada yang Fiji Union lalambung amadi raw lairingbam lekai gol amata sanadana draw satkre Tara suba MNCA plate cricket tournament ki ngasi sanakibam match singda KCDO Kongpalamadi IBSA yumnam lekai mai pakre Manipur Cricket Association MNC gi meng makada mamang tha gi tang kunterete gi tim taratare na grubani thongna khairutuna Moijing Public Ground Thawalamadi Lairenjam Public Ground chathariba Tara suba MNC Player Cricket Tournament ki ngasi Lairenjam Public Ground sanaki bam match da KCDO Kongpalna YWC Paswaibu ran marfuda maitipa pikibane match asida KCDO Kongpalna tos ngamduna ahan betting tokibada over control doida wicket mapal turaga ran chamagani putaret lawki masiki pakhumda anis betting tokiba YWC Paswaina over tarama panda wicket loina turaga ran humputaret khak lawduna match asi mighty kibane match asida KCDO Kongpal gi sanaroi S Surjitna wicket mari amadi ran taramari lawduna man of the match ta ki Moijing Public Ground Thawal da sanaki ba match sana IBSA yumnam lekaina MPA Thaunok Jambu wicket mari da mighty pikre match asida MPA Thaunok Jam da tos ngamduna ahan betting tokibada over kuntrani thoi ga ball anida wicket loina turaga ran cham kunmathoi lawki masigi paukhumda ani suba betting tokiba IBSA yumnam lekaina over kulhumdoi ga ball mangada wicket tarukhak turaga apiba target adu yauduna match asi mai pakibane match asida IBSA yumnam lekai gi sanaroi MK Taminna over aniga ball anida wicket mari lawduna man of the match ta khi Manga suba Dr. Moirangthem Manokton Singh amadi Moirangthem Ongbi Chandrasakhi Devi Master Football Championship ki ngasi sanaki bam match singda EMBFC lamlai amadi Basai Thamaiban mai pakre Sunday FC Manipur gi meng makhada mamang tha gi tang kulumdoi degi tim tarani thoina group ahum thongna khairakuna lamlong thongkong da leiba artificial tap ground da sathariba manga suba Dr. Moirangthem Manokton Singh amadi Moirangthem Ongbi Chandrasakhi Devi Master Football Championship ki ngasi sanaki ba ahan ba match ta EMBFC lamlaina UBSA Lilong Chajingbu gol ama sinoda maiti ba pikre EMBFC lamlai gi mai pakibgi gol adu ti angongna match ki Nepal suba minita sanki ani suba match ki sanaki bada Basai Thamibanna Trapsa Malombu gol ahum amada maitipa pikre Basai Thamiban gi mai pakibi gol singadu KS Rajen Khangan bana match ki nifumathoi suba madi nifumapan suba minita gol ani sanki atopa gol aduna W Khogen na match ki taramanga suba minita sanki bane match asida maiti ki ba Trapsa Malongi matangarba gol aduna Ice Prem Kumar na match ki apibi matamgi ahapa minute anida sanki Kunithoi suba Manipur Veteran Cricket Tournament ki ngachi sanaki bam match da YWC Langthabalna Riz Nagamapan bu maiti pa pikre Manipur Veteran Cricket Association gi meng makhada mamang tha gi tang kulumdoi degi Langthabal Public Ground da tim kunma thoina grumari thongna khairutuna chathariba kunithoi suba Manipur Veteran Cricket Tournament ki ngasi sanaki bam match da YWC Langthabalna Riz Nagamapan bu wicket mari da maiti pa pikibane match asida YWC Langthabalna tos ngamduna fielding khanki ahanba batting tokiba Riz Nagamapan na over kuntra da wicket mapan turaga ran marfutra manga lawki masigi pakhumda ani suba batting tokiba YWC Langthabalna over kulhumdoi ga ball mangada wicket tarukhak turaga apiba target adu yauduna match asi mai pakibane match asida YWC Langthabal gi sanaroi Samanandana wicket ahum amadi run ahum lawduna man of the match ta khi All Egg Servicemen Sandel na support toraga District Sports Association Sandel amadi kunmathoi suba Assam Rifle sinduna tha sigi tang amadagi tim tarataruna saruk yaduna no odd basis sathariba Kargil Brave Heart Football Tournament ki ahubu nimit ki sanaki bam match ta Naharing ku YC na CSC bu gol ama sinoda ani suba match ta Monsang PYCC na Ziolang SYC bu
goal ama sinoda maitiba piki ngasi sanakiba ahanba matchana Sandel Kisran na Sinkhubu goal ani sinoda maitiba pikre Sandel Kisran gi mai pakip gi goal ani adu ningpha men amadi thalpi ngamna sanki ani suba match ki sanakibada Damjol YC na Sumbang FC bu goal ahum sinoda maitiba piki Damjol YC gi mai pakip gi goal ahum adu anana goal ani sanki atopa goal aduna Rengtin Sen na sankibani ahum suba match ki sanakibada Haibunglok YCC na Japo YC bu gol ama sinoda maitiba piki Haibunglok YCC gi mai pakip gi gol adu Milan na sankibani Sana khonaba yokhatba afaba laikai afaba lamdam afaba Manipur ama oihenaba puna hona minasi haina MLA Thangjam Arun Kumar na phongdurakle wafama se mamang thagi taramathoi dagi tarataret fauba Republic of Indonesia gi Batam City Province ta pangthokiba tarataruk suba World Bodybuilding amasung Physics Sports Championship 2025 ta India gi mahut sinduna sarukyaruba bronze medal phanglakraba sina momocha taramna okpagi thoramda phongdokibani jingmairong da laiba MLA Arun Kumar gi yumda pangtoki batharam aduda Arun Kumar na makha taraduna sana khotnaba haibasina hakchang fana thambada natana leibaga sigi mingchat puraktuna lamdam asibu malemda saktak pangamli masigi sumathakta sanaba haibasina hakchang fana thambagi mathakta afaba wakal khalannabagi achoba maram oiri haiki Under 17 Indian football team na AFC Asian Cup qualify oibada maru oiba thodang lokhiba footballer gunleiba wangkhai rakpambu wangkhai kendra ge MLA Thangjam Arun Kumar na chief guest oiduna pangthokpa thoramda taramna okre the Northeastern Sporting Club ke secretary S Sadananda gi cherol amana gunleiba wangkhai rakpam piklingai dagi hauna Northeastern Sporting Union Nesu Khuraida grassroots tagi union asina semlakhibani gunleiba wangkhai rakpam Imphal East ke nongmaibung dagi ne wangkhai Pam Dilip amasung Wangkhai Rakpam Sarmila Devi gi machanupani Mark Nesudagi round glass FC Punjab ta sanaraba matung Hauzik ISL club ama oiriba Northeast United Silongda professional oina sanare Hauzik su Nesudagi haukiba sanaroi sing India gi tongan ba club singda sanare matung tarakpada su gunleiba Wangkhai Rakpam gumlaba player kaya club asina puthoki gani haire Chahi asige September tara manga dagi kuntaret fauba Sri Lanka ge Colombo da pangthokiba SAF under 17 da India ge team da sarukya aduna India na champion oibada achoba thodang lokhiba amadi mathang sahi gi me tha da Dubai da pangthokadaba under 17 AFC championship da India team da yauduna sarukya rugadaba nomaibung wangkhai rakpam laikai dagi W Dilip amadi Sarmila ge machanupa W Gunleiba okpagi thoram Eastern Students Club nomaibung amadi nomaibung Women's Development Association Maira Pai anina senduna club asigi lampakta pangthokre thoramadu club asigi president Wahengbam Isor Chandra club adugi maruiba miyoi sing amadi lekai adugi maira paibi kyana sarukya ki thauramga mari lenana Isor Chandra na lekai asidagi sanaroi amana under 17 safta saruk yaba amadi under 17 AFC da sarukyana ba qualify oirakpa haibase yamna chauthokningai oi gunlaibana Manipur asi sports ki power house ni haiba si amuka hena mayek sengna India gi tongan ba leibak singda utpa ngamli hairi mahak pulam damase ki mepum khuding makna pukning thogat minase haiki magi jinda generation da thana bagi keno du leibani na just to mana potha garsu to mui mahu chin bagi oina isa da pa gul leima ma thole na ko aduna mayam ngasi gi reception na je ma apoi mayam na hatu tawre aduga mathangi khoi gi student club na ma buri khar kaung tawjage Tungda sanaroi gunleibana mahakna India team da sarukya aduna mariba ki damakta mingchat purakpa sida sanababu pamjaba amadi laikai asige ahallaman singna mahakpu pungning thogat pibasi ubada hainingai leitana nungai hakibaga loinana mathang sahi gi me thada Dubai da pangthokadaba under 17 AFC da su leibaga sigi mingchat purakpa ngamba oijake haiki tournament je khoi me da pangthokani aduga khoi preparation da hoje January dai collab toroga January taw horan mayam na khoi club ki ASU mayam na aduga maya pai bising na mani opi bese ai siang harau fawi
Manipur University Sports Committee Kanchipur gi meeting makada Standard College Kongbana Sinduna Nongthongmam Surendra Singh Memorial Manipur University Inter College Best Physics Male Competition 2025-26 ngasi college asigi auditorium da pangthokre competition asida college tara hundoi dagi competitor tara nipal na tongan ba weight category singda changdamnari MU gi Additional Director of Sports Dr. C.S. Pradipna College ayambada Inter College ki competition pangthokpada Standard College na yamna fazana sin langbirambada pukningda apen bapoi University na saliba competition sing asigi association singi matenga loina na pangthokpani leiriva event sing asidagi yamna challenging oiba amadi standard oiba masana si physics na oiri haiki and Surendra Singh Memorial Manipur University Inter College Best Physics Male Competition 2025-26 ke overall champions Mayang Lambam Olenjit Team Champion Standard College Kongba Loinana Team Runners Up na Semko Komla Thavi na takre Manipur University Sports Committee Kanchipur gi makada Standard College Kongmana silaga All Manipur Bodybuilders Association Ambana conduct tawraga Standard College Kongbagi Auditorium Hall da Institute Tarani Thoi gi Sanaroi Taranipal na weight category Nepal da changdam nakhiba and Surendra Singh Memorial Manipur University Inter College Best Physics Male Competition 2025-26 adugi 65 kg weight category da Sanjembam Kumza Lemba NG College Lamphel na first Kiamba Laurembam Pravavati College Mayang Imphal na second Chunglemba Waikhom Manipur College Singzamaina third take 70 kg weight category da RK Mangal Standard College Kongbana first Brahmachari Mayum Ronat Sharmana Nelid Akampatna second takre 75 kg weight category da Thokjom Yaisna Maitei Standard College Kongbana first Leisang Them Rosi Kumar El Sano College Nambolna second Minaketan Hawaibam El Sanoi College Nambolna third takre 80 kg weight category da Manglambam Olenjit Semko Kaksing Khunona first Maital Kaisangbam Bernol Mite Standard College Kongbana second Ijaz Kanan Devi Memorial College Pangaina third Suba Taki Haina General Secretary All Manipur Bodybuilders Association Yumlembam Sunantana Kangalakli DC Chandal Livestream Nandakumar IAS na mahake pokpa lekidraba Livestream Ibo Chobagi Mingda sponsor tawduna The Morning Star Association Thanga Kunjem na sinduna Thanga Kunjem da laiba Lining Thau Lampakta apunba team tara mapal na saruk yaduna chathariba 5th state level led Livestream Ibo Chow Memorial Open Cricket Tournament 2025 ki ngasi humni chanban numit ki ahanba match ke sanakibada Katna run nifuni thoida THSS po maitiba pikre ani suba match ta Photographers United na TSSS bu run chamaga yangkai humdoida maithiba pikre ahum suba match Photographers United na cat bu maithiba pikre Aztec Fight Studio Deep Livestream gi makada training tawduna laiba ngamba longjamna Thailand da pangthokiba Thailand Boxing Promotion da mahaki lamba konla said Tor Buamaspu Maithiba Piduna India Masung Manipur gi Mingchat Purakre Aztec Fight Studio gi founder Dr. Thangzam Premanandana Sanaroi Amasung coach pu henamai pakpo oirasanu haina yafa thauzal piri Livestream Romesh Koba Chahi Kunithoi Rom Suraba Mi Ama Mamang Thagi Kun Mapal gi Ayuk Pung Taret ka minute Kuntra Rom Tabada Thawala Thopam DC Office Manake Thabak Sufam Dagi Thoki Badagi Hanjilak Tre Mark Fit Manga Ganchi Manga Wangi Kulai Kutuni Mamai Sangi Masam Teli Kazaida Sambro Matungi Mahak na Thoki ba matamda Navy Blue Machugi Khangrau Asang ba Maset ki Angang ba Machugi Jacket ama Litki Kamen Mapal Machugi T-shirt ama Litki Mahak pu kanagumana thengna birabadi mobile number 8413848032 natraga manak nakpa police station da pau pibiu haide aroi bada maroi pau amka hana pisari Mikok thibagi thabakta Sanamahi bu tokhaiba lining amoina masak khangnaba Rajya Sabha gi MP ningthau lesemba sana jawbana parliament ta pukhatkre Amukona look mangaga pun sinduna December ki tang tarada International Human Rights Day ki thoram mafam manga da pangthoknaba sem saba loikre amadi
National Games ta gold medal laurakraba sanaroi sing thabak pigani haina thajaba pikiba thabak oina onthoraktabadagi makoina laurakpa medal sing handok charage haina Directorate of Youth Affairs and Sports ke office ta thomjin kre ngasi gi oina dia Stephen Sandok choba Manipuri pau matang ngasi da losinjare mideng tabri ba pumna makku amuka hanna khurumjari